SKTV na listing ani kun marigi February 15 Manipur miyam gi seva tawba horakpadigi pharmacy gi senior news anchor oina miyam gi seva tawduna lakhiba Chirom Jadumani Ngasi Ayuk Masagi Anaba Amana Maram Oiduna taibang thadokre mak ni imung manung matam sadana Leikhidaba asida SKTV gi staff sing na ngasi SKTV officer Leikhidaba gi mafamda ikai khumnabo utpoina minute ani tumina leptuna awaba fongdokpaga loinana aroi beikai khumnabo utkre Leikhidare Chirom Jadumani news anchor moina ISTV da ahan boina miyam gi seva tawba horaki tungda ISCOM na chahi ani leiramlaba matung lising ani kun mari gi February 15 da nauna safonglakpa SKTV ga miyam gi seva amuk makata na chatharaki senior news anchor oina lakpana chahi asigi July 18 ki numidang pung 9 gi prime time news bulletin na mahaki aroiba news anchor oina miyam gi seva tawba oyu haina tamlamki Haukiba October gi tang taraga nipanda mahakwa kaital haino khongnem bida leiba ILDS hospital la masangam laktabadagi layingduna ICU da laikanarakibani ngasi October gi tang 19 ki ayukta mahaki aroiba mihun holamlaga Manipur gi miyamga kainaduna matam chupagi oina yatakhrei Jadumani gi tungda mahaki loinavi amadi chahi 12 rongi machanupi ama leihauri Leikhidare Jadumani lamdeng khunau lamsang bazar dagi Chirom Navadip Singh amadi Leikhidare Chirom ongbi Kulavati Devi gi machanupani Jadumani mathauda pukning changba nolukpa Masagi mathauda kathokpa amadi noktuna talaiwa miyoini maki machanupa Leikhidare ki phiroisu pangthokhiba kuidribani Jadumani na khangaudana manung matam chadna Leikhidare da SKTV gi oinadi achauba ahangba ma leihoragani loinana SKTV gi maikai digi mahaki mung manungna thengna horiba awabada su saruk yaba loinana mahaki mafamda aroiba ikai khumna bochari Kurumjari SKTV paubu yengbiriba punamak putaram nokchari ahanbada maruiba pau SKTV News bu miyeng taduna review losalak pada miyeng tabiri sing amukan kurumjari SKTV news anchor Chirom Jadumani Singna manung matam chadana Leikhidare All Manipur Working Journalists Union Amju amasung Editor Guilds Manipur AGM anina awaba fongdurakli Chirom Jadumani Leikhidare ga mari leinara Amju gi Publicity Secretary Jaya Lakshmi Thangzamna thadorokpa awaba fongtokpi cherol amana hai Leikhidare Jadumani asi kumja lising amachapan humbudra mangagi October tang manga da lamdeng khunau lamsang bazar da taibang khongdaraki maga sing tappa amasung nokmi tawba misakamani Jadumani na media gi lamda ahanba khongda wasi ISTV news gi horaki madugi matung ISCOM na chahi anirom news anchor oirambaga loinana mahakna roiba ya hip tan refaubadi SKTV gi news anchor oina media farm asina hek hobadagi achoba thodang lorangki lamdam asigi media fraternity da Leikhidare Jadumani bu mathauda pukning luppa amasung kathokpa journalist ama ningsinglaga leihoragani magna news broadcasting gilamda piramba khudol amadi mathau masak khangna pangthokhiba kaya aduna haugalakliba anchor singi mafamda choba ithil oike Jadumani na Leikhidare Amju amasung AGM na awaba fongdokpaga loinana kaina maichak khanghoriba imung manunggi awabadasu saruk yari Leikhidare gi thawai na mapugi nakta ingna pothaba oirasano haina Jaya Lakshmi Thangzam gi cherol asina makhatari